Laikannaduna Leiribi Emounupi Binita Macha ani Leikhidre Haiba Khangkhre Manembok Macha ani bu mathada konduna phamungda tumduna leiringai matamda khanghauduna kuki terroristsingna kapsilakiba bom pokhaibagi soktuna hojik Imphal gi North AOC da leiba Ras Medicity da Laikannaduna Leiribi Oinam Ongbi Binita mapuroiba malem nganbana nahal makai mahaki Macha ani Leikhidre Haiba Khangkhre leirakiba adu ngasidi Macha ani na mahakbu thadoklamdaga satkhre Haiba Khangkhre haire Macha ani Leikhidre Haiba Khangkhiba asi ngarang hospital asida pause yon balak bada nungtigi fongliba pause ama parubadagi Macha ani Leikhidre Haiba Khangba ngamkhibani haina Binita gi Manembok loidang na phongdokhibane ngarang hospital da pawmi singa unaba mada Binita gi Manembok loidang na makhata na haike Emounupi Binita ngarang ayu khabar parubadagi Macha ani Leikhidre Haiba Khangba ngamkhibane haujik Binita na Macha ani piu haina toina hairakhibaga loinana ngaihak leitana wanthai karigumbada ihaksu isa ani gi manakta satlagani haina toina kaple aigi Emounupi gi matau yengba ngamdre taibang semba mapu aihak pusu loksin biro haiduna tengthaduna kapkhe